Praise the Lord. I give me Chingkhei Ngamba Haorongbam. Yang biri si now mayambo. Ibungo Jesu Christ gi mingda taram na okcheri. Ngasi isi now singi mafamda Bible verse ama kaktang share taujage. Laison isay pandu kulhumdoi dagi Psalm 23 dagi yamna mayamna pamna wa yamna famous oibe scripture ne ina pajaga dause Psalm 23 verse 5. Laison isay pandu kulhumdoi gi pada manga dagi ihak pajarake. Aigi Yeknaba singgi mamaangda nahangna aibu chak koubire. Nahangna aigi kokthakta thau tebi aigi tengot pathare. Hallelujah. Isi now sing krani mamaangda akoi India da second wave corona gi second wave COVID-19 gi second wave laktringai gi just thamuki mamaangda aise typhoid jam kanan habnu leirame. Pungning yam no warame e typhoid na bagi maram na haksang su yam sondharame ise typhoid na ki na badu da ado typhoid se hek pharaba matung da second wave COVID-19 ki second wave se amuk lakhre aduga mi kya ama asi ana thokpa se toina tare akhoi gi nungsiba ahal kya su leikhidaba yawi ado pungning yam na soi thamoi nungda akiba su phaujeki matam aduda अखोई अकोइबसिदा नेगेटिव न्यूज़ मयाम सिंगसिना अखोइदा अकीबा पुनिंग द वाहनबा अदुम ओहले हाइबसिने अदुबु नुमित नुंधांग अमा एहाकना प्रेयर अदुम तौरंबदगी एना बाइबल से अदुम पागे हाइबना बाइबल से हांगबा मतमदा Psalm 23 से थमोइदगी यामना पानिंगबसे फावबा अखोइ लाइसोनि सेकुलुमदोइ से हंजन हंजन पानिंगबसि हंजन फाव हंजन आइगी थमोइदा फावजबा हाइतारे Maramaduna ina Laison is say 23 se hangdoga verse 1 dagina verse 6 pawse hanjan pavane adu hanjan pawse the verse 5 se hek yorokputa ingonda karigumba verse 5 siga aiga mari leinaba gi type ta ko adum yamna attracted oiba haitare verse 5 se ayana karigino sigi verse 5 se ingonda yamna strongly connected oiriba se aina ina dum khalambadagi ingonda pungning sida wakhalama lai masi soidana Mapui bungogi asing mo thawaina engonda karigumba khara khanganingba maramna oigani haibase aigi thamoi nungda yamna kai haitare akanba thajaba malakhi adudaidu ayangna meditation ga loinana isorta prayer tawjaba ga loinana only verse 5 sikhakta aina hanjan paraga meditate tawba matamda engonda yamna nungaiba thawai asing mana thallaga engonda anauba revelation engonda matam aduda phongdok pikhi Psalm 23 haibase ichino kaya amadi angang oiring hidigi adum chimpa puraga memorize tawraga adum laangwani haiba thajai yamna famous nesi se asidesida anauba phongdok ningai karisu leiramoi hana khanji adubu aigi oinadi numit ado Psalm 23 gi verse 5 se engonda inauba amagumna engonda pangal hapi khi haibasine Psalm 23 gi verse 5 se aina hanjan pa matamda engonda anauba oina engonda phangjaba Revelation se karino hayamatamda sigisida hairi se aigi yeknaba singi mamaangda nahangna aibu chak koubire haina hairi aigi yeknaba singi mamaangda aigi yeknaba haibase kanano bako aigi yeknaba haibase matamduda mapui mogi thawaina engonda khanganbi basidi aigi akoibada leiriba ngasai aina yamna pukning waramba negative news mayam se asi anagi paw second wave of COVID-19 lakpagi yamna mi asi anagi paw sina thanjalakpagi maramna aingonda burden ama oiraga pungning yamna awaba akiba taibang mioiba ma oibanina kiganu haibasu ngamde adum akiba se adum lakpa haiba tare asi se matamduda igi pumnamaktugi achauba yeknaba ama oirame aduga aduzaiduda adugi situation duda ko mapu ibungogi wahaisina aingonda khanganbibase haki akoibada leiriba negative news mayam singsina aigi yeknabani haibase mapu ibungona khanganbire haibe yeknaba singse mapu ibungoda lauthokpiro aingonda adubu yeknabasi leina yeknabasi gi mamaangda mapu ibungona aibu chak koubigani haibase aingonda khanganbire haiba negative news singse akoibada leisanu akoibada leina mapu ibungona ayakpu chak koubigani haibase aingonda khanganbi aigi akoibada leiriba negative news mayam se aigi yeknaba ngaktani adu yeknaba singduna aingonda yengaga maya khara lehogani
mapu ibungona aibu cha koubibase ai hak pu ibungo mahakna lan ngamba amagumna welcome tawbiri lan ngamba amagumna ningthogi macha amagumna prince amagumna ai hak pu mapu ibungona wangna thangat piri haibasine maram adunani ibungona aigi kokta thau teibi hena haibase he anoints my head with oil aikoi kokta thau teibase it is the picture, it is not only the picture of anointing kana gumba ningthau ama pham hapkadaba ningthau ama oina appoint tawgadaba matamda akogi purohit amana priest amana laga kokta thau haibiraga sumain nanthabi ko adu ningthau amabu appoint tawbagi picture ni haibasine adu de mayamna khangbiramane adu ningthau appoint tawba tagi picture nataduna kokta thau haibibase healing gi picture suni aina isi naw sing da haijaningi base asi sina aikhoida healing na anaba phanbagi picture su oibiri bane hoji yengbiri ba isi naw sing sigi marakta kana gumba hakchang nungaitaba hakchang ngamdaba yaw taragadi natraga nakhoi imung manung nahak na nungsiba if any one of your loved ones is sick and not well nahaki nungsiba nakhoi any family member hakchang ngamdaba yaw taragadi I just want to declare Jisu Christ gi mingda ehana declare tawjaningi madudi ibungo Jisu Christ gi mingda naba ado Jisu Christ gi mingda pungpha phaba oirsano in the name of Jesus Christ I declare divine healing upon you because God our Father anoint your head with oil by the bruised and by the stripes of Jesus Christ you are healed completely. Hallelujah. Thagachari chino ahakna healing ase receive tawba oitaragadi soidana comment tawbiro aduga mathangi video da amuk thengnasi nahaki testimony tajaningi testimony su share tawbiro haidna chino singim phamda request tawjari thagachari mathangi video da amuk thengnarsi God bless you.